Apunba India ama shagatnaba hotnabada Sardar Ballabhbhai Patel amadi leibak asigi Prime Minister Oirambi Indira Gandhi na louramba thoudang shing adu shingthaningaini haina Manipur gi hannagi Chief Minister Okram Ibobi na phongdorakli wafam asing asi Manipur Pradesh Congress Committee na sanjuna Congress bhavan da pangthokpa Sardar Ballabhbhai Patel gi jamani futaret suba mapokumon amasung Indira Gandhi gi kuntranipan suba lekhidabagi ningsing thoramda Okram Ibobi na phongdokibani AICC Steering Committee gi member gaikangam party asigi atai Thaupuba Kayana Saruk Yaduna Pangtokiba Thoram Aduda Okram Ibobi na hai Sardar Ballabhbhai Patel amasung Indira Gandhi na India ningkha tamnaba amadi Apunba gi saktam shagatnaba amadi madu ngakduna tamnaba hotnabada louramba thoudang shing asigi mirolna nauhauna na ningsingbagi tangai fadaba lei India gi apunba saktam thugaina ba hotnarakpa sing Indira Gandhi na mating leina thengnaki Sikh singna tunganba maning makha tamba lewak khalistan semna ba hotnarakpada Indira Gandhi na madubu mapung fana namthakibagi laman khumba oina mahakki masamaki bodyguard na punsi pikam na hanki luchingba ani asina lewak asigi damak louramba thoudang sing Congress ki workers sing na khudung inna ba hotnabagi tangai fadaba lei haina Okram Ibobi na makatana phongdoki Mahakna leiringai batamda Bharat siningkha tamnanaba hotnabada lawiramba Bharat ki apunba saktam ngaknanaba hotnabada mahakna lawiramba thoudang sing adu akhoi ningsingduna magi chamaga rifutarelak suba Bharat anniversary ase akhoi function si pangthokchabani Leivak asigi ani subaning tamba puraknabagi pandamda Congress ki luchingba Rahul Gandhi na paikhaliba Bharat Joro Yatra gi safu kunjalisingani kunmari da pangtokadawriba Lok Sabha mikhalda soidana fangani haina thoram aduda saruk yaba lakiba AICC Steering Committee ki member gaikangam na phongdorakli Paumi singna hangba wahang amagi paukhum piraduna gaikangam na hai Rahul Gandhi ki Bharat Joro Yatra asi lanai gi khutong chaba amasung Miyamgi minungsi fangnaba pangtokpa khongchet nate khongchet asidi lewak asigi anoba mayon amada puraknaba amasung constitution gi wangwada thabak thoram kaya tawrakpa justice leiraktaba amadi ningtambagi mahau khangna hingba fanglakaba adudagi ningkha tamnaba chatpa khongsani Bharat Joro Yatra asidi lewak asigi fajakraba democracy bu khongoi nariba amadi miyabu namthaduna thamliba asi koknaba lewak asigi ani subaning tamba puraknaba non violence ki iho amani khongchet asida India ki tongan ba political parties sing amadi miyamna saruk yarakpa asina kumjalisingani kunmari da pangtokadoriba Lok Sabha gi mikhalda achoba safu ama piba ngamlagani haina gaikangam na makatana phongdoki India da ani subaning tamma puraknanaba ahong puraknanaba India se amatani masi thugai ba yade social amadi religious divide tawri base masi tokadabani haibagi slogan ga loyana anoba afaba he chesan ba adugumba India ma oyami da satliba khongchat ase masina soi soidana achoba impact ama pirakani ahong pirakani habisi thajai Congress Party ki luchingba oiramba Sardar Ballabhbhai Patel gi jamani futare subama pokumon amadi India ge Prime Minister Oirambi Indira Gandhi lekhidabagi kuntranipan suba kumon tharam ngase Churchanpur District Congress Committee na sanjuna Churchanpur da pangthokre Manipur Pradesh Congress Committee MPCC ki micheng makhada Churchanpur gi Red Cross Road taleiba District Committee ki office pangthokpa tharam aduda MPCC ki President ke Megas Chandra hannagi Minister T Wanga Bai Fai na chingba Congress Party ki maru oiba miyoy kyana sarugyaki Thoram aduga mari lena MPCC ki President ke Megas Chandra na hai Laikhidraba luchingba ani asi Apunba India ama shagatnaba amadi lewak asi chawkhatnaba hotnabada achoba thoudang louramba achangba miyoy ngaktani makhoi lerambana ngasi India gi apunba saktam ama sagatpa ngambani makhoina louramba thoudang sing ngasi gi mirol na kaidounungda kafom thokte haina ke Megas Chandra na makhata ke Sardar Ballabhbhai Patel gi ngasi birth anniversary pangthokjari loinana mahaki sumba thona phaba amadi kathokpa India gi akanba unity sagalamba adigumba misagama oibasina mahagasi Bharat ki Iron Man of India haina khangnadana yamna afaba mapari amoina hoi Bharat sinba thungna pathoi loinana Bharat ki Prime Minister oibirambi Srimati Indira Gandhi mahaki death anniversary si mating leba mathongna leba nupi laktagi aibaki demakta yamni kathokpa amasung yamna thongna phaba Prime Minister amani Thoram aduda laikhidraba Congress ke luchingba ani gi mafamda laikatuna ikai khumnaba utki amadi leivak asigi apunba saktam ngangnaba wasaksu lauki